너희 멍아리네 파우리세 누피들 너희 사 상이지 너희 투데디 상호이네거 미능시 ꯈꯪꯗꯕ ꯅꯈꯣꯏꯒꯤ ꯅꯔꯛꯇ ꯂꯩꯗꯨꯅ ꯃꯤꯅꯥꯏꯒꯨꯝꯅ ꯂꯦꯟꯒꯗꯕ ꯄꯨꯟꯁꯤꯗꯣ ꯑꯩꯗꯤ ꯅꯠꯇꯦ ꯄꯨꯛꯆꯦꯜ ꯍꯣꯡꯗꯅ ꯅꯪꯅ ꯂꯦꯞꯄꯤꯌꯨ ꯑꯩꯒꯤꯗꯃꯛꯇ ꯕꯥꯕꯥ ꯂꯨꯍꯣꯡꯕꯁꯦ ꯁꯦꯜ ꯀꯌꯥꯃꯨꯛꯀ ꯆꯪꯅꯒꯦꯕ ꯑꯦ ꯀꯩꯗꯧꯔꯒꯦꯅꯦ ꯑꯩ ꯂꯨꯍꯣꯡꯕꯗ ꯆꯪꯒꯗꯕ ꯁꯦꯜꯗꯣ ꯊꯧꯔꯥꯡ ꯇꯧꯔ ꯍꯥꯏꯒꯦ ꯇꯧꯕꯅꯤꯗ ꯃꯄꯨ ꯏꯕꯨꯡꯉꯣ ꯑꯩꯕꯨ ꯄꯣꯛꯄꯤꯕ ꯏꯃꯥ ꯏꯄꯥ ꯂꯩꯔꯦ ꯑꯩꯅ ꯅꯨꯡꯇꯤꯒꯤ ꯃꯄꯨꯗ ꯍꯥꯏꯖꯕꯗꯣ ꯃꯄꯨꯅ ꯇꯥꯕꯤꯔꯦ ꯑꯍꯟꯁꯤꯡꯅ ꯁꯤꯜꯂꯤꯕ ꯂꯨꯍꯣꯡꯕꯁꯦ ꯃꯁꯤꯅ ꯑꯋꯥꯕ ꯑꯣꯏꯔꯒꯗꯤ ꯑꯗꯣꯝꯒꯤ ꯑꯋꯥꯕ ꯀꯣꯛꯍꯟꯖꯒꯦ Miso TV channel yang biru pumna mapu taram nokchari ngasi mu akhoi na tantha police ta lakchari wasi nungon bihar ba feature film asi release taw bagine haibadi ngasi ki feature film asi da anoba artist kaya gi mahawa ma amutang yemina se aduga film asi yang biru ba channel now sing na so amutang yem biu hai na jagi aduga ngasi film asi ki cast amadi crew singer sing ona saduna ngai oi watai sana jaraki ngasi akhoi Miso TV na agi akhoi gi mani film update taw jarak pada nungon bi tantha police ta ngasi release taw zabagi function na badlak chabane adu ngasi ki nungon bihar ba film asi gi male lead actress oi biribi chichega waring haitang sana jarake film se chiche ngasin ahan boina ujei kamai phaubi ge samaina mani film na khongdar pase mani film da khongdar pase ai gi oina di ahan ba sinadi release tawba ahan ba di oire do mamang da khoi ozaus babu gi da ai ama di kaino taw sagre da sadan da paraga ko aduga release tawdri ba release tawba sinadi hale lead oina kaino tawba da ko ado yamna nungai ba su phawe adagi sum ke haini aigi ahanba release tawbasida audience mayam naga loiba phawga yengaga leibase ko ado yam nuai ba poksai hoi ado sigi se akoina ahanba oina su ujabani na akoina di khangjare bugo se self intro amtang tawbiro mo Miso TV gi through da aigi ming thoilai shram ado ai malom dagi ne yam nakna lerame akoi ga su yam nungai jei matung da su sidagi hena fazaba film mama ma da khongda birak tuna manipur gi masak nai bi actress am oi biro haina haijage hoi oi bangam ba soi jara thank you Rene kamai tai no angang je film ga kum lerame kada na hairei no ꯑꯩꯈꯣꯏ ꯀꯀꯥ ꯍꯣꯏꯅ ꯍꯥꯏꯔꯛꯄꯅꯤ kaka hoina kana ke bi rei no ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯅꯤꯅꯦꯝꯅ ꯀꯦꯕꯤ nini nang ka nang he ke bi bada oh yam phazai he ka do nang gi film se sina han bara aduga atopa hana yaukhraba ꯑꯇꯣꯞꯄ ꯍꯥꯟꯅ ꯌꯥꯎꯈ꯭ꯔꯦ karamba de yaure ꯑꯦꯜꯕꯝꯁꯨ ꯀꯨꯝꯃꯤ album budi ure ba ko film atopa nang hana yaugi bado release tawkhraba natraga tawjibra kai maming oi deina ꯇꯧꯗ꯭ꯔꯤꯕꯁꯨ ꯌꯥꯎꯋꯦ tawjibus yaure ꯑꯗꯨꯒ ꯑꯃꯗꯤ ꯀꯩꯅꯣꯝ ꯍꯥꯏꯅꯦ ꯑꯗꯨꯗꯤ ꯀꯥꯎꯊꯣꯛꯈ꯭ꯔꯦ kainom haide ado sumaina film daga kumakosu nungaibra reels khatang haide hana de reels ta khatani tana film doine sumaina khongdarak pase kai phauge film actress oina professional oina dum oirege khanbra kai oige na khalle aim in life ꯑꯩ ꯍꯌꯦꯡꯋꯥꯏ ꯆꯥꯎꯔꯒ ꯑꯦꯛꯇ꯭ꯔꯦꯁ ꯑꯣꯏꯅ ꯈꯜꯂꯦ actress oina dum oirage ba atopa kem tara adudi hengwai chauraga haidi hojik chebala chesoma hoina sumaina fauri sumaina moidigi hena phauba ko haidi moi dona moigi matok tamba ngamba oijaro tungda su hena phaubi actress Rene na chalo ka Thank you. hojik ai namu unajari basna nungon bi hari ba feature film asigi writer ni ko sisi haigadra adum che gau jarage ko haise ai mi na disak jam li bidi man ba aduga ai nei ta ngang wer leram basi masing dok chahoge ado film se akoina saying jaba matam da gasigi actor amadi che writer aduga dum hari anoba artist oina ngata oi ko adum fazaki ko anoba oi taraga so ado writer amoina sigi plot sagalak matam da kai gadi wakhan thada biki kamai to wiki hai bio kay haidun aje wa ngangbudi haite adum isada wakalde pharokpodo adum kaino tore e gibane ba ado dada hoina khara semdok sebin toraga dabron chanoina toraga adum
ꯑꯗꯨꯝ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯏꯃꯤꯟꯅꯈ꯭ꯔꯦ ꯑꯁꯤꯅ ꯑꯍꯥꯟꯕ ꯑꯣꯏꯗꯣꯏꯔꯥ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯍꯥꯟꯅ ꯏꯈ꯭ꯔꯕ ꯂꯩꯕ꯭ꯔꯥ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯁꯣꯔꯠ ꯐꯤꯂꯝ ꯑꯃꯗꯤ ꯀꯩꯅꯣ ꯇꯧꯈ꯭ꯔꯦ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯁꯦ ꯌꯨꯇ꯭ꯌꯨꯕꯇ ꯐꯪꯕ꯭ꯔꯥ ꯐꯪꯉꯦ ꯀꯩ ꯃꯃꯤꯡ ꯍꯥꯏꯅ ꯑꯃꯨꯛꯇꯪ ꯁꯃꯇꯣꯟ ꯆꯦꯅꯦꯜꯗ ꯃꯌꯥꯝꯁꯨ ꯑꯃꯨꯛꯇꯪ ꯃꯤꯠꯌꯦꯡ ꯇꯥꯕꯤꯌꯣ ꯍꯥꯏꯗꯤ ꯑꯅꯧꯕ ꯔꯥꯏꯇꯔꯒꯤ ꯈꯨꯠ ꯊꯥꯔꯛꯄꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦꯗꯣ ꯑꯝꯇꯪ ꯃꯍꯥꯎ ꯌꯦꯡꯕꯤꯌೋ ꯃꯇꯨꯡꯗꯁꯨ ꯁꯤꯗꯒꯤ ꯍꯦꯟꯅ ꯃꯌꯥꯝ ꯑꯃ ꯏꯕꯤꯔꯛꯇꯨꯅ ꯃꯅꯤꯄꯨꯔ ꯐꯤꯆꯔ ꯐꯤꯂꯝ ꯑꯣꯏꯕ ꯌꯥꯕ ꯑꯐꯥꯎꯕ ꯔꯥꯏꯇꯔ ꯑꯃ ꯑꯣꯏꯕꯤꯔꯣ ꯃꯤꯁꯣ ꯇꯤꯚꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯉꯥꯏꯍꯥꯛꯇꯪ ꯋꯥꯔꯤ ꯁꯥꯟꯅꯁꯦ ꯍꯥꯏꯕꯗ ꯌꯥꯕꯤꯔꯛꯄꯩꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯉꯁꯤꯒꯤ ꯅꯨꯡꯉꯣꯟꯕꯤ ꯍꯥꯏꯔꯤꯕ ꯐꯤꯂꯝ ꯑꯁꯤꯒꯤ ꯁꯄꯣꯔꯇꯤꯡ ꯔꯣꯜ ꯂꯧꯕꯤꯔꯤꯕꯤ ꯆꯦꯆꯦꯅꯦ ꯑꯩꯈꯣꯏꯅꯗꯤ ꯑꯗꯨꯝ ꯃꯤꯡꯁꯦ ꯈꯪꯖꯔꯦꯕꯀꯣ ꯑꯗꯨ ꯃꯤꯁꯣ ꯇꯤꯚꯤꯅ ꯎꯕꯗꯤ ꯑꯍꯥꯟꯕ ꯑꯣꯏꯒꯗꯣꯏꯅꯦ ꯑꯗꯣ ꯏꯁꯥꯅ ꯑꯣꯏꯅ ꯃꯤꯁꯣ ꯇꯤꯚꯤꯒꯤ ꯊ꯭ꯔꯨꯗ ꯁꯦꯜꯐ ꯏꯟꯇ꯭ꯔꯣ ꯑꯝꯇꯪ ꯇꯧꯕꯤꯔꯛꯑꯣ ꯑꯩꯒꯤ ꯃꯤꯡ ꯄꯤꯡꯀꯤ ꯃꯣꯏꯔꯥꯡꯊꯦꯝ ꯀꯣꯡꯕ ꯂꯥꯏꯁꯝ ꯂꯩꯀꯥꯏꯗꯒꯤꯅꯤ ꯑꯗꯣ ꯁꯤꯅ ꯑꯍꯥꯟꯕ ꯑꯣꯏꯗꯣꯏꯔꯥ ꯐꯤꯂꯝꯁꯦ ꯍꯥꯟꯅ ꯌꯥꯎꯕꯤꯈ꯭ꯔꯕ ꯐꯤꯆꯔ ꯐꯤꯂꯝꯗꯤ ꯑꯍꯥꯟꯕꯅꯦꯕ ꯑꯗꯨꯒ ꯃꯃꯥꯡꯗ ꯋꯦꯕ ꯁꯤꯔꯤꯁꯇ ꯌꯥꯎꯈ꯭ꯔꯦ ꯄꯤꯛꯇ꯭ꯔꯨ ꯚꯔꯁꯦꯁ ꯑꯦꯂꯔꯖꯤ ꯕꯣꯏꯗ ꯌꯥꯎꯋꯦ ꯀꯩ ꯁꯥꯕꯤꯕꯅꯣ ꯆꯦꯆꯦ ꯍꯥꯏꯗꯤ ꯄꯤꯛꯇ꯭ꯔꯨ ꯚꯔꯁꯦꯁ ꯑꯦꯂꯔꯖꯤ ꯕꯣꯏꯁꯦ ꯌꯥꯝꯅ ꯄꯥꯝꯅꯕ ꯀꯩꯅꯣꯅꯦ ꯋꯦꯕ ꯁꯤꯔꯤꯁ ꯑꯃꯅꯦ ꯏꯄꯤꯁꯣꯠ 8ꯗꯅꯦ ꯃꯃꯥꯒꯤ ꯔꯣꯜ ꯍꯥꯏꯗꯤ ꯌꯥꯝ ꯐꯠꯇꯕꯤ ꯑꯃ ꯁꯥꯈꯤ ꯑꯗꯨꯗꯣ ꯆꯦꯆꯦ ꯑꯣꯏꯗꯣꯏꯔꯣ ꯑꯉꯥꯡꯒ ꯆꯥ ꯍꯩꯖꯟꯕꯒꯤ ꯃꯇꯥꯡꯗ ꯈꯪꯉꯦ ꯀꯩꯅꯣꯒꯤꯗꯣ ꯑꯉꯥꯡ ꯑꯣꯏꯔꯤꯀꯥꯟꯒꯤꯗ ꯃꯃꯥ ꯁꯥꯕꯤꯗꯣ ꯏꯆꯦ ꯑꯣꯏꯗꯣꯏꯔꯣ ꯃꯥꯅꯦ ꯌꯥꯝ ꯃꯥꯟꯗꯤꯌꯦ ꯃꯌꯥꯝ ꯄꯤꯛꯇ꯭ꯔꯨ ꯚꯔꯁꯦꯁ ꯑꯦꯂꯔꯖꯤ ꯕꯣꯏꯒꯗꯤ ꯌꯥꯝ ꯐꯠꯇꯕꯤ ꯁꯥꯈꯤꯕꯗꯣ ꯌꯥꯝ ꯐꯨꯅꯤꯡꯕ ꯁꯥꯈꯤꯕꯗꯣ ꯑꯗꯨꯒꯤ ꯔꯣꯜ ꯂꯧꯕꯤꯈꯤꯕ ꯆꯦꯆꯦꯗꯨꯅꯦ ꯃꯌꯥꯝ ꯈꯪꯖꯟꯍꯧꯕꯤꯔꯣ ꯑꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯁꯨꯃꯥꯏꯅ ꯐꯤꯆꯔ ꯐꯤꯂꯝꯗꯒ ꯈꯣꯡꯗꯥꯔꯛꯇꯅ ꯍꯥꯏꯗꯤ ꯇꯨꯡꯗꯁꯨ ꯍꯦꯟꯅ ꯐꯖꯕ ꯐꯤꯂꯝ ꯃꯌꯥꯝ ꯑꯃ ꯈꯣꯡꯗꯥꯕꯤꯔꯛꯑꯣ ꯑꯗꯨꯒ ꯑꯐꯥꯎꯕ ꯑꯥꯔꯇꯤꯁ ꯑꯃ ꯑꯣꯏꯕꯤꯔꯣꯑꯣꯅ ꯍꯥꯏꯖꯒꯦ ꯍꯥꯏꯖꯒꯦ ꯊꯦꯡꯛ ꯌꯨ ꯉꯁꯤꯒꯤ ꯅꯨꯡꯉꯣꯟꯕꯤ ꯍꯥꯏꯔꯤꯕ ꯐꯤꯂꯝ ꯑꯁꯤꯒꯤ ꯁꯤꯡꯒꯔ ꯑꯃꯗꯤ ꯑꯦꯛꯇꯔ ꯑꯣꯏꯕꯤꯔꯤꯕ ꯏꯕꯨꯡꯅꯦ ꯏꯕꯨꯡꯗꯒꯤ ꯑꯩꯈꯣꯏꯅ ꯁꯦꯜꯐ ꯏꯟꯇ꯭ꯔꯣ ꯑꯃꯨꯛꯇꯪ ꯇꯧꯍꯜꯂꯛꯀꯦ ꯃꯤꯁꯣ ꯇꯤꯚꯤꯒꯤ ꯊ꯭ꯔꯨꯗꯒꯤ ꯑꯩꯒꯤ ꯃꯤꯡꯁꯦ ꯔꯥꯖꯀꯨꯃꯥꯔ ꯅꯣꯡꯗ꯭ꯔꯦꯟ ꯔꯥꯖꯀꯨꯃꯥꯔ ꯍꯥꯏꯅꯤ ꯑꯩꯒꯤ ꯁ꯭ꯇꯦꯖ ꯅꯦꯝꯗ ꯂꯩꯀꯣ ꯑꯩꯁꯦ ꯍꯧꯕ ꯃꯔꯛꯇꯒꯤꯅꯦ ꯑꯗꯨꯝ ꯑꯩꯒꯤꯗꯤ ꯐꯤꯆꯔ ꯐꯤꯂꯝ ꯍꯥꯏꯇꯥꯔꯗꯤ ꯉꯁꯤꯅ ꯑꯍꯥꯟꯕ ꯑꯣꯏꯗꯣꯏꯅꯤ ꯑꯗꯣ ꯍꯥꯟꯅ ꯐꯤꯆꯔ ꯐꯤꯂꯝ ꯅꯠꯇꯕ ꯋꯦꯕ ꯁꯤꯔꯤꯁꯀꯨꯝꯕꯗꯤ ꯌꯥꯎꯕꯤꯈ꯭ꯔꯕ ꯋꯦꯕ ꯁꯤꯔꯤꯁ ꯃꯃꯥꯡꯗꯗꯤ ꯑꯩꯈꯣꯏꯅ ꯐꯨꯜꯗꯣ ꯃꯅꯤꯅꯤꯗꯤ ꯇꯧꯈ꯭ꯔꯦꯕꯀꯣ ꯈꯔꯗꯤ ꯀꯨꯏꯔꯦ ꯑꯗꯨꯝ ꯌꯥꯝ ꯁꯛꯁꯦꯁꯐꯨꯜ ꯑꯣꯏꯕꯗꯤ ꯑꯣꯏꯈꯤꯗ꯭ꯔꯦꯀꯣ ꯑꯗꯒꯤꯗꯤ ꯃꯃꯥꯡꯗ ꯗ꯭ꯔꯃꯥꯒꯨꯝꯕ ꯑꯗꯒꯤꯗꯤ ꯑꯣꯗꯤꯑꯣ ꯗ꯭ꯔꯃꯥꯒꯨꯝꯕꯗꯤ ꯃꯌꯥꯝ ꯇꯧꯔꯦ ꯑꯗꯒꯤꯗꯤ ꯗ꯭ꯔꯃꯥ ꯌꯥꯎꯈ꯭ꯔꯦ ꯑꯗꯒꯤꯗꯤ ꯁꯣꯔꯠ ꯐꯤꯂꯝꯁꯨ ꯈꯔ ꯑꯗꯨꯝ ꯇꯧꯈ꯭ꯔꯦ ꯃꯃꯥꯡꯗꯗꯤ ꯑꯗꯨꯒ ꯐꯤꯆꯔ ꯐꯤꯂꯝꯒꯤ ꯑꯣꯏꯅꯗꯤ ꯁꯤꯅ ꯐꯥꯔꯁ ꯇꯥꯏꯝ ꯑꯣꯏꯗꯣꯏꯕ ꯑꯥꯔꯠꯁꯦ ꯌꯥꯝ ꯉꯥꯎꯖꯕ ꯑꯣꯏꯗꯣꯏꯅꯦꯕ ꯍꯣꯏ ꯌꯥꯝ ꯉꯥꯎꯖꯕ ꯑꯣꯏꯗꯣꯏꯕ ꯑꯗꯨꯅꯦ ꯇꯨꯡꯗꯁꯨ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯄ ꯍꯥꯏꯗꯤ ꯏꯁꯥꯅ ꯍꯣꯠꯅꯕꯒꯤ ꯃꯥꯏ ꯄꯥꯛꯄꯗꯤ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯐꯪꯉꯛꯈꯤꯅꯤ ꯍꯧꯖꯤꯛ ꯐꯪꯕ ꯍꯧꯔꯛꯏꯁꯤꯅꯦ ꯑꯗꯨꯅ ꯇꯨꯡꯗꯁꯨ ꯍꯦꯟꯅ ꯑꯐꯥꯎꯕꯃꯌꯥꯝꯅ ꯁꯛ ꯈꯪꯕ ꯑꯦꯛꯇꯔ ꯑꯃꯗꯤ ꯁꯤꯡꯒꯔ ꯑꯗꯨꯝ ꯑꯣꯏꯕꯤꯔꯛꯑꯣ ꯃꯤꯁꯣ ꯇꯤꯚꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯗꯨꯝ ꯍꯔꯥꯎ ꯍꯔꯥꯎꯅ ꯑꯗꯨꯝ ꯋꯤꯁ ꯄꯤꯖꯔꯝꯒꯦ ꯑꯗꯣ ꯊꯥꯒꯠꯆꯔꯤ ꯏꯕꯨꯡ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯃꯤꯁꯣ ꯇꯤꯚꯤꯅ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯁꯦ ꯍꯥꯏꯕꯗ ꯌꯥꯕꯤꯔꯛꯄꯩꯗꯃꯛꯇ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯃꯤꯁꯣ ꯇꯤꯚꯤꯁꯨ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯄ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯅꯕ ꯉꯝꯕ ꯑꯣꯏꯕꯤꯌꯨ ꯍꯥꯏꯅ ꯑꯩꯅꯁꯨ ꯋꯤꯁ ꯇꯧꯖꯔꯤ ꯍꯥꯏꯇꯥꯔꯦ ꯊꯦꯡꯛ ꯌꯨ ꯍꯧꯖꯤꯛ ꯑꯩꯅ ꯎꯅꯖꯔꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯋꯦꯕ ꯁꯤꯔꯤꯁ ꯀꯌꯥꯗꯁꯨ ꯑꯃꯗꯤ ꯁꯣꯔꯠ ꯐꯤꯂꯝ ꯀꯌꯥꯗꯁꯨ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯄꯣꯔꯇꯤꯡ ꯔꯣꯜꯗ ꯑꯗꯨꯝ ꯕꯦꯠ ꯁꯥꯕꯗꯁꯨ ꯑꯗꯨꯝ ꯄꯥꯕ ꯑꯗꯒꯤ ꯐꯤꯂꯝꯗ ꯃꯤꯒꯤ ꯕꯦꯛ ꯂꯥꯛꯄꯒꯨꯝꯕ ꯈꯣꯠꯄ ꯇꯧꯕꯗꯁꯨ ꯑꯗꯨꯝ ꯆꯥꯟꯅꯔꯕ ꯔꯣꯜ ꯈꯨꯗꯤꯡꯃꯛ ꯑꯗꯨꯝ ꯆꯨꯅꯔꯕ ꯏꯕꯨꯡ ꯑꯃꯅꯦ ꯑꯩꯈꯣꯏꯒꯤ ꯔꯣꯅꯥꯜ ꯀꯣꯟꯊꯧꯖꯝ ꯅꯨꯡꯉꯥꯏꯔꯤꯕ ꯀꯃꯥꯏ ꯇꯧꯔꯤꯒꯦ ꯍꯧꯖꯤꯛꯀꯥꯟꯁꯤꯕꯨ ꯅꯨꯡꯉꯥꯏꯔꯤ ꯐꯤꯂꯝꯁꯦ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯍꯥꯏꯗꯤ ꯀꯨꯏꯔꯦ ꯎꯔꯛꯈꯤꯗꯕ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯐꯤꯂꯝꯁꯦ ꯃꯇꯝ ꯈꯔ ꯂꯦꯞꯄꯨꯔꯦ ꯍꯥꯏꯗꯤ ꯁꯨꯝ ꯂꯥꯟ ꯅꯨꯡ ꯃꯌꯥꯝ ꯂꯩꯔꯦꯗꯅꯀꯣ ꯑꯗꯩ ꯑꯩꯁꯨ ꯁꯨꯝ ꯈꯔ ꯂꯦꯞꯄꯨꯔꯦ ꯑꯗꯣ ꯃꯔꯛꯁꯤda ꯁꯤꯁꯤ ꯅꯝꯃꯦ ꯑꯗꯨꯗꯨꯒ ꯃꯁꯤ ꯁꯨꯃꯥꯏꯅ ꯊꯦꯡꯅꯩꯁꯤꯅꯤ ꯃꯤꯁꯣ ꯇꯤꯚꯤꯒꯁꯨ ꯑꯗꯣ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯍꯥꯏꯗꯤ ꯑꯥꯔꯇꯤꯁ ꯑꯃ ꯑꯣꯏꯅ ꯊꯃꯣꯏꯗꯗꯤ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯝꯒꯅꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯂꯦꯞꯄꯨꯔ ꯃꯇꯨꯡꯗ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯔꯤꯂꯤꯁ ꯇꯧꯗꯅ ꯃꯌꯥꯝ ꯑꯃꯨꯛ ꯊꯦꯡꯅꯗꯅ ꯁꯨꯃꯥꯏꯅ ꯇꯧꯔꯛꯄꯁꯦ ꯂꯦꯞꯄꯨꯕꯗꯗꯤ ꯀꯩ ꯍꯥꯏꯅꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯟꯅ ꯅꯝꯃꯔꯣꯏꯗ꯭ꯔꯥ ꯀꯩ ꯈꯜꯂꯨꯔꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯁꯨꯃꯥꯏꯅ ꯅꯝꯈꯠꯂꯛꯄꯁꯦ ꯑꯃꯨꯛ ꯅꯧꯅ ꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯑꯗꯣ ꯃꯌꯥꯝꯅ ꯃꯤꯁꯣ ꯇꯤꯚꯤ ꯌꯦꯡꯕꯤꯔꯤꯕ ꯚꯤꯌꯔꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯅꯨꯡꯉꯣꯟꯕꯤ ꯍꯥꯏꯔꯤꯕ ꯐꯤꯂꯝꯁꯦ ꯁꯤꯗ ꯌꯥꯎꯔꯤꯕ ꯑꯥꯔꯇꯤꯁ ꯁꯤꯡꯒꯔ ꯑꯃꯗꯤ ꯔꯥꯏꯇꯔꯁꯤꯡꯁꯦ ꯑꯅꯧꯕ ꯑꯣꯏꯅ ꯂꯣꯏ ꯎꯏꯌꯦꯕꯀꯣ ꯍꯥꯟꯅ ꯎꯗ꯭ꯔꯤꯕ ꯉꯥꯛꯇꯅꯦ ꯍꯥꯟꯅꯗꯤ ꯐꯤꯂꯝꯁꯤꯡꯁꯦ ꯍꯦꯔꯣ ꯆꯞ ꯃꯥꯟꯅꯕ ꯍꯥꯏꯗꯤ ꯐꯤꯂꯝ ꯇꯣꯉꯥꯟ ꯇꯥꯔꯒꯁꯨ ꯑꯗꯨꯃꯥꯏꯅ ꯂꯣꯏ ꯎꯔꯦ ꯉꯁꯤ ꯑꯩꯈꯣꯏꯅ ꯏꯟꯇ꯭ꯔో ꯇꯧꯔꯤꯁꯤꯅ ꯑꯅꯧꯕ ꯉꯥꯛꯇꯅꯦ ꯍꯥꯏꯕꯗꯤ ꯐꯤꯆꯔ ꯐꯤꯂꯝꯒꯤ ꯑꯣꯏꯅ ꯑꯅꯧꯕ ꯉꯥꯛꯇꯅꯦ ꯑꯗꯨꯅ ꯃꯌꯥꯝꯅꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯑꯗꯣ ꯏꯕꯨꯡꯒꯤ ꯃꯥꯏꯀꯩꯗ ꯃꯤꯁꯣ ꯇꯤꯚꯤꯒꯤ ꯀꯩꯅꯣ ꯃꯇꯦꯡ ꯂꯧꯔꯒ ꯁꯤꯒꯤ ꯐꯤꯂꯝꯁꯦ ꯌꯦꯡꯉꯛꯅꯕ ꯄ꯭ꯔꯣꯃꯣ ꯋꯥꯍꯩ ꯑꯃꯇꯪ ꯍꯥꯏꯕꯤꯔꯛꯑꯣ ꯍꯥꯏꯔꯤꯕ ꯍꯧꯖꯤꯛ ꯅꯨꯡꯉꯣꯟꯕꯤ ꯍꯥꯏꯔꯤꯕ ꯐꯤꯂꯝ ꯑꯁꯤ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤ ꯕꯦꯁ ꯇꯧꯕ ꯐꯤꯂꯝꯅꯦ ꯑꯗꯣ ꯃꯌꯥꯝꯁꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯌꯦꯡꯕꯤꯌꯨ ꯑꯗꯨꯒ ꯐꯤꯂꯝ ꯑꯁꯤꯒꯤ ꯇꯣꯉꯥꯟꯕ ꯃꯍꯥꯎ ꯑꯅꯧꯕ ꯑꯥꯔꯇꯤꯁ ꯃꯌꯥꯝꯅ ꯍꯥꯏꯗꯤ ꯈꯣꯝꯖꯤꯜꯂꯒ ꯅꯝꯕ ꯐꯤꯂꯝꯅꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯗꯨꯅ ꯃꯌꯥꯝꯁꯨ ꯑꯅꯧꯕ ꯃꯍꯥꯎ ꯑꯃꯗꯤ ꯐꯪꯒꯅꯤ ꯈꯜꯂꯤ ꯃꯌꯥꯝ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯌꯦꯡꯕꯤꯌꯨ ꯃꯤꯁꯣ ꯇꯤꯚꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯌꯦꯡꯕꯤꯌꯨ ꯍꯥꯏꯖꯔꯤ ꯊꯥꯒꯠꯆꯔꯤ ꯏꯕꯨꯡ ꯉꯁꯥꯏ ꯑꯩꯈꯣꯏ ꯃꯤꯁꯣ ꯇꯤꯚꯤꯅ ꯉꯥꯏꯍꯥꯛꯇꯪ ꯋꯥꯔꯤ ꯁꯥꯟꯅꯁꯦ ꯍꯥꯏꯕꯗ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯕꯤꯔꯛꯄꯩꯗꯃꯛꯇ ꯊꯦꯡꯛ ꯌꯨ ꯉꯁꯤꯒꯤ ꯅꯨꯡꯉꯣꯟꯕꯤ ꯍꯥꯏꯔꯤꯕ ꯐꯤꯆꯔ ꯐꯤꯂꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯅꯧꯕ ꯑꯥꯔꯇꯤꯁ ꯉꯥꯛꯇꯅꯦ ꯑꯩꯈꯣꯏꯅ ꯎꯖꯔꯤꯕꯁꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩꯒ ꯂꯦꯞꯃꯤꯟꯅꯔꯤꯕꯁꯤꯅ ꯐꯤꯂꯝ ꯑꯁꯤꯗ ꯗꯣꯛꯇꯔ ꯑꯃꯒꯤ ꯔꯣꯜ ꯂꯧꯕꯤꯈꯤꯕꯤ ꯏꯆꯦꯅꯦ ꯏꯆꯦ ꯉꯁꯤ ꯃꯤꯁꯣ ꯇꯤꯚꯤꯅ ꯑꯩꯈꯣꯏ ꯑꯍꯥꯟꯕ ꯎꯅꯖꯕ ꯊꯦꯡꯅꯖꯕ ꯉꯥꯛꯇꯅꯦ ꯏꯁꯥꯅ ꯑꯣꯏꯅ ꯃꯤꯁꯣ ꯇꯤꯚꯤꯒꯤ ꯊ꯭ꯔꯨꯗ ꯁꯦꯜꯐ ꯏꯟꯇ꯭ꯔꯣ ꯍꯥꯏꯐꯦꯠꯇꯪ ꯇꯧꯕꯤꯔꯣ ꯑꯩꯒꯤ ꯃꯤꯡ ꯑꯥꯔ ꯀꯦ ꯇꯝꯐꯥꯁꯅꯥ ꯑꯩ ꯁꯣꯏꯕꯝ ꯂꯩꯀꯥꯏꯗꯒꯤꯅꯤ ꯏꯆꯦꯁꯦ ꯑꯁꯦꯡꯕ ꯗꯣꯛꯇꯔꯒ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ
ꯑꯩ ꯑꯣꯏꯖꯗꯦ ꯑꯩꯒꯤ ꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯀꯨꯝꯃꯤꯟꯅꯔꯤꯕ ꯑꯩꯈꯣꯏ ꯑꯣꯖꯥꯁꯤꯡ ꯅꯨꯄꯤ ꯍꯦꯔꯣꯏꯟ ꯊꯣꯏꯁꯤꯒꯤ ꯃꯄꯥ ꯁꯥꯏꯕ ꯑꯩꯈꯣꯏꯒꯤ ꯏꯆꯧ ꯑꯣꯖꯥꯁꯦ ꯑꯣꯖꯥꯁꯤꯅ ꯏꯕꯦꯝꯃ ꯅꯪ ꯗꯣꯛꯇꯔ ꯀꯥꯏꯗ ꯄꯨꯒꯦ ꯀꯥꯏꯅꯒ ꯍꯪꯈꯤꯕ ꯌꯥꯎꯋꯦꯕꯀꯣ ꯑꯗꯣ ꯑꯩꯒꯤ ꯉꯁꯤ ꯇꯧꯃꯤꯟꯅꯔꯤꯕ ꯐꯤꯂꯝ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒ ꯇꯧꯃꯤꯟꯅꯔꯤꯕ ꯃꯤꯁꯤꯡꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯨ ꯕ꯭ꯔꯣꯟꯁꯟ ꯍꯣꯏꯁꯨ ꯑꯗꯒꯤ ꯊꯣꯏ ꯍꯣꯏꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯇꯥꯔꯦ ꯏꯆꯦ ꯅꯪ ꯀꯩ ꯋꯥꯠꯀꯦ ꯑꯗꯨ ꯀꯩꯗꯧꯒꯦ ꯁꯤꯒꯤ ꯃꯇꯥꯡꯁꯦ ꯁꯨꯃꯥꯏꯅ ꯇꯧꯒꯗꯕꯅꯤ ꯑꯩꯅ ꯁꯤ ꯍꯩꯇ꯭ꯔꯦ ꯍꯥꯏꯕ ꯑꯩꯅ ꯑꯗꯩꯗꯤ ꯁꯤꯒꯤ ꯃꯇꯥꯡꯁꯦ ꯁꯨꯃꯥꯏꯅ ꯇꯧꯋꯣ ꯑꯗꯨꯒ ꯑꯗꯨꯝ ꯃꯥꯟꯈꯤꯅꯤ ꯏꯆꯦ ꯀꯩꯝ ꯄꯥꯈꯠꯀꯅꯨ ꯀꯥꯏ ꯍꯥꯏꯔꯛꯄꯗ ꯑꯩꯈꯣꯏꯅ ꯀꯩ ꯍꯥꯏꯅꯤ ꯑꯩꯈꯣꯏꯅ ꯊꯕꯛ ꯇꯧꯃꯤꯟꯅꯕꯗ ꯋꯔꯛ ꯇꯧꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯌꯦ ꯃꯣꯏꯁꯦ ꯑꯅꯧꯕ ꯑꯣꯏꯖꯔꯒꯁꯨꯀꯣ ꯑꯩꯁꯨ ꯑꯅꯧꯕ ꯑꯣꯏꯅ ꯐꯤꯜꯁꯦ ꯆꯪꯉꯛꯄꯗ ꯌꯥꯝꯅꯕꯨꯗꯤ ꯍꯩꯔꯨꯕꯗꯤ ꯅꯠꯇꯦ ꯕꯠ ꯁ꯭ꯇꯤꯜ ꯑꯩ ꯌꯥꯝ ꯄꯥꯝꯖꯕꯀꯣ ꯊꯥꯏꯅꯗꯒꯤ ꯑꯩꯅ B.Ed.ꯀ ꯇꯧꯔꯛꯄ ꯀꯥꯟꯁꯤda ꯂꯤꯂꯥ ꯁ꯭ꯀꯤꯠ ꯄ꯭ꯂꯦꯒ ꯁꯥꯟꯅꯕꯁꯦꯀꯣ ꯑꯩꯒꯤ ꯗꯥꯏꯂꯣꯒꯀ ꯄꯤꯔꯛꯄꯁꯦ ꯑꯩ ꯗꯥꯏꯂꯣग ꯄꯤꯔꯛꯀꯅꯣ ꯑꯩꯅ ꯇꯧ ꯅꯣꯏꯗ ꯎꯠꯍꯟꯅꯤꯡꯉꯤꯕ ꯊꯤꯝꯁꯤꯗꯪ ꯍꯥꯏꯔꯛꯑꯣ ꯑꯩ ꯑꯗꯨꯝ ꯍꯥꯏꯔꯛꯀꯦ ꯍꯥꯏ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯑꯦꯕꯀꯣ ꯍꯥꯏꯗꯟ ꯇꯦꯂꯦꯟꯁꯦ ꯐꯨꯗꯣꯛꯀꯦ ꯇꯧꯕꯅꯦꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯖꯔꯛꯑꯦꯕ ꯑꯩꯁꯦ ꯗꯥꯏꯂꯣग ꯑꯃ ꯐꯥꯔ ꯇꯧꯕꯁꯦ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯋꯥꯕꯗꯣ ꯑꯩ ꯏꯁꯥꯒꯤ ꯑꯣꯏꯅ ꯅꯪꯒꯤ ꯊꯤꯝꯗꯨꯗꯪ ꯍꯥꯏꯔꯛꯑꯣ ꯑꯗꯨꯒ ꯊꯃꯣꯏꯗ ꯑꯗꯨꯝ ꯐꯥꯎꯗꯣꯔꯛꯀꯦ ꯍꯥꯏ ꯑꯗꯨꯅꯕꯨ ꯍꯦꯟꯅꯕꯨ ꯃꯥꯏ ꯄꯥꯛꯄꯗꯧꯅ ꯇꯧꯋꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯑꯩꯁꯦ ꯇꯞ ꯇꯞꯅ ꯁꯨꯃꯥꯏꯅꯗꯤ ꯇꯧꯔꯛꯑꯦ ꯑꯗꯨꯒ ꯉꯁꯤ ꯁꯤꯗꯩꯗꯒ ꯄꯨꯜꯂꯤꯕ ꯑꯩꯈꯣꯏꯒꯤ ꯊꯣꯏ ꯍꯣꯏ ꯑꯗꯒꯤ ꯕ꯭ꯔꯣꯟꯁꯟ ꯍꯣꯏ ꯗꯦꯟ ꯏꯁꯄꯤꯁꯦꯜꯂꯤ ꯀꯦꯃꯦꯔꯥꯃꯦꯟ ꯍꯣꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯌꯦꯕ ꯃꯣꯏ ꯄꯨꯟꯕꯁꯦ ꯏꯕꯦꯝꯃ ꯑꯗꯨꯃꯥꯏꯅ ꯇꯧꯒꯗꯕꯅꯤ ꯀꯥꯏꯅ ꯃꯣꯏꯗꯤ ꯑꯗꯨꯝ ꯂꯝꯗꯨꯗ ꯂꯩꯔꯕꯅꯤꯅꯀꯣ ꯑꯩꯗꯤ ꯏꯅꯧ ꯅꯧꯕꯅꯤꯅ ꯌꯥꯝꯅ ꯑꯩꯉꯣꯟꯗꯁꯨ ꯅꯧꯔꯕꯅꯤ ꯀꯥꯏꯅ ꯃꯣꯏꯅꯒ ꯀꯩ ꯍꯥꯏꯅꯤ ꯌꯥꯝ ꯊꯤꯅꯒ ꯉꯥꯡꯀꯗꯧꯕ ꯃꯥꯟꯖꯕꯗꯣꯀꯣ ꯊꯋꯥꯏꯁꯤꯗꯀꯣ ꯑꯩ ꯀꯃꯥꯏꯅ ꯇꯧꯅꯤ ꯏꯄꯥ ꯅꯨꯄꯥꯅꯦ ꯑꯩꯒꯤ ꯁꯤꯡꯒꯔ ꯑꯣꯏꯔꯤꯁꯦ ꯅꯣꯡꯗ꯭ꯔꯦꯟꯁꯦꯀꯣ ꯏꯕꯨꯡꯉꯣ ꯅꯣꯏ ꯕ꯭ꯔꯣꯟꯁꯟꯅ ꯀꯃꯥꯏꯅ ꯍꯥꯏꯒꯦ ꯃꯤ ꯑꯗꯨ ꯇꯧꯒꯦ ꯃꯤ ꯀꯥꯏꯅ ꯇꯧꯕꯁꯦ ꯀꯩꯝ ꯍꯥꯏꯗꯦꯗ ꯀꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯃꯣꯏꯒ ꯊꯕꯛ ꯇꯧꯃꯤꯟꯅꯕꯁꯤꯁꯨ ꯑꯗꯒꯤ ꯐꯤꯂꯝꯒꯤ ꯂꯝꯕꯤꯁꯤꯗꯁꯨ ꯑꯩꯗꯤ ꯏꯍꯥꯟ ꯍꯥꯟꯕꯅꯦ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯗꯨꯒ ꯑꯩꯅ ꯁꯨꯇꯤꯡ ꯇꯧꯕꯗꯒꯤꯗꯤꯀꯣ ꯗꯕꯤꯡ ꯇꯧꯕꯅ ꯍꯦꯟꯅ ꯋꯥꯕ ꯑꯣꯏ ꯂꯩꯔꯝꯃꯦ ꯑꯁꯤꯃꯗꯤ ꯆꯨꯝꯃꯦ ꯌꯥꯝꯅ ꯍꯣꯏ ꯗꯕꯤꯡ ꯇꯧꯕꯁꯤꯗ ꯉꯁꯥꯏꯒꯤ ꯂꯥꯏꯛ ꯁꯨꯇꯤꯡ ꯇꯧꯕ ꯀꯥꯟꯗꯗꯤ ꯑꯩꯒ ꯃꯥꯒ ꯗꯥꯏꯂꯣग ꯉꯥꯡꯅꯔꯤꯁꯦ ꯑꯗꯨꯝ ꯐꯦꯁꯤꯌꯦꯜ ꯑꯦꯛꯁꯄ꯭ꯔꯦꯁꯟ ꯂꯣꯏꯅꯃꯛ ꯌꯥꯎꯔꯒ ꯈꯣꯟꯊꯣꯛꯀꯁꯦ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯏꯃꯣꯁꯅꯦꯜ ꯐꯥꯎꯍꯜꯂꯁꯨ ꯈꯣꯠꯂꯁꯨ ꯂꯣꯏ ꯉꯝꯃꯤꯗꯅ ꯕꯠ ꯏꯟ ꯗꯕꯤꯡꯗꯗꯤꯀꯣ ꯑꯗꯨꯁꯨ ꯄꯨꯔꯥ ꯂꯣꯏ ꯀ꯭ꯂꯣꯁꯅꯦꯕ ꯏꯃꯥꯡꯁꯤꯗ ꯑꯩ ꯏꯇꯣꯝꯗꯅꯦꯕ ꯂꯩꯁꯦ ꯑꯁ ꯌꯥꯝ ꯊꯤꯅ ꯋꯥꯕ ꯑꯣꯏꯌꯦ ꯑꯗꯨꯒꯨꯝꯕꯗꯤ ꯇꯧꯋꯦ ꯑꯩ ꯁꯨꯝ ꯊꯦꯡꯅꯔꯒꯕꯨꯗꯤ ꯈꯪꯉꯛꯏꯅꯤꯀோ ꯍꯣꯏ ꯌꯥꯝ ꯆꯨꯝꯃꯦ ꯗꯕꯤꯡ ꯇꯧꯕꯁꯤꯃꯗꯤ ꯌꯥꯝ ꯊꯤꯅ ꯋꯥꯏ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯑꯁꯦꯡꯕꯗ ꯁꯥꯈꯤꯕ ꯀꯩꯅꯣꯁꯦ ꯌꯧꯔꯛꯀꯗ꯭ꯔꯥ ꯀꯥꯏꯅꯒ ꯄꯥꯈꯠ ꯑꯗꯨꯃꯥꯏꯅꯗꯤ ꯌꯥꯝ ꯑꯗꯣ ꯑꯁꯦꯡꯕ ꯑꯥꯔꯇꯤꯁ ꯑꯃ ꯑꯣꯏꯔꯛꯄꯒꯤꯅꯦꯀꯣ ꯁꯤꯒꯨꯝꯕ ꯑꯋꯥꯕ ꯑꯃ ꯊꯦꯡꯅꯔꯤꯁꯦꯀꯣ ꯑꯗꯣ ꯌꯥꯝ ꯏꯆꯦꯅ ꯉꯁꯥꯏ ꯍꯥꯏꯖꯈꯤꯕꯗꯣ ꯍꯥꯏꯗꯤ ꯁꯀ꯭ꯔꯤꯞ ꯄꯤꯔꯛꯀꯅꯨ ꯀꯥꯏ ꯍꯥꯏꯕꯁꯦ ꯑꯁꯦꯡꯕ ꯑꯦꯛꯇꯔ ꯑꯃꯒꯤ ꯃꯍꯥꯎ ꯆꯦꯜꯂꯦꯅ ꯂꯧꯖꯩ ꯑꯩꯉꯣꯟꯗꯗꯤꯀꯣ ꯑꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯏꯆꯦ ꯁꯤꯒꯨꯝꯕ ꯐꯤꯂꯝ ꯀꯌꯥꯗ ꯑꯃꯨꯛ ꯍꯦꯟꯅ ꯃꯌꯥꯝꯅ ꯈꯪꯕ ꯑꯥꯔꯇꯤꯁ ꯑꯃ ꯑꯣꯏꯕꯤꯔꯛꯑꯣ ꯑꯗꯨꯒ ꯁꯤꯗꯒꯤ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯄ ꯄ꯭ꯔꯣꯖꯦꯛ ꯀꯌꯥꯃꯨꯛꯁꯨ ꯄꯥꯏꯕꯤꯔꯣꯅ ꯍꯥꯏꯖꯒꯦ ꯃꯤꯁꯇꯔ ꯇꯤꯚꯤꯅ ꯉꯥꯏꯍꯥꯛꯇꯪ ꯋꯥꯔꯤ ꯁꯥꯟꯅꯁꯦ ꯍꯥꯏꯕꯗ ꯌꯥꯕꯤꯔꯛꯄꯩꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯊꯦꯡꯛ ꯌꯨ ꯊꯥꯒꯠꯆꯔꯤ ꯌꯥꯝ ꯆꯝꯃꯦ ꯏꯕꯨꯡꯁꯦ ꯗꯤꯔꯦꯛꯇꯔꯒ ꯃꯥꯟꯗꯦ ꯌꯥꯝ ꯈꯨꯆꯝꯗꯣ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯗꯤꯔꯦꯛꯇꯔ ꯀꯥꯏꯅ ꯁꯨꯃꯥꯏꯅ ꯌꯥꯝ ꯆꯝꯅ ꯂꯥꯛꯄꯤꯒꯅꯤ ꯍꯦꯟꯅ ꯊꯥꯖꯔꯨꯗꯦꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯏꯕꯨꯡ ꯕꯤꯇꯤꯒ ꯊꯦꯡꯅꯁꯤꯗ ꯑꯩꯈꯣꯏꯅ ꯃꯤꯡꯕꯨꯗꯤ ꯑꯗꯨꯝ ꯇꯥꯖꯔꯕ ꯑꯗꯨꯒ ꯁꯛꯇꯤ ꯍꯥꯏꯅ ꯍꯛꯊꯦꯡꯅꯅ ꯑꯃꯨꯛꯐꯥꯎ ꯊꯦꯡꯅꯖꯗ꯭ꯔꯤꯀꯣ ꯏꯕꯨꯡ ꯀꯩ ꯐꯥꯎꯏ ꯑꯩꯈꯣꯏ ꯃꯤꯁꯣ ꯇꯤꯚꯤꯅꯒ ꯁꯨꯃꯥꯏꯅ ꯂꯥꯛꯄꯁꯦ ꯑꯩꯁꯦ ꯃꯤꯁꯣ ꯇꯤꯚꯤꯁꯦ ꯑꯩ ꯁꯦꯡꯅ ꯍꯥꯏꯖꯕ ꯃꯇꯝꯗ ꯃꯃꯥꯡꯗ ꯑꯩ ꯃꯃꯥꯅ ꯀꯣꯜ ꯇꯧꯈꯤ ꯑꯩꯈꯣꯏ ꯑꯣꯖꯥ ꯑꯩꯈꯣꯏ ꯗꯥ ꯖꯣꯏꯆꯥꯟ ꯍꯣꯏ ꯀꯩ ꯍꯣꯏꯅ ꯄꯥꯎ ꯐꯥꯎꯕꯤꯕꯗꯒꯤ ꯍꯥꯏꯗꯤ ꯃꯤꯁꯣ ꯇꯤꯚꯤ ꯑꯦꯞꯁꯦ ꯑꯩꯅ ꯃꯌꯥꯝ ꯑꯩꯈꯣꯏ ꯇꯥꯟꯊꯥꯄꯣꯂꯤꯁꯁꯨ ꯂꯩꯔꯤ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯊꯧꯕꯥꯜ ꯇꯨꯗꯦ ꯀꯥꯏꯅ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯑꯣꯖꯥ ꯖꯣꯏꯆꯥꯟꯅ ꯗꯥ ꯖꯣꯏꯆꯥꯟꯅ ꯁꯤꯟꯕꯤꯕꯅꯦ ꯑꯗꯨꯒ ꯉꯁꯤꯁꯦ ꯑꯩꯒꯤ ꯐꯤꯂꯝꯁꯤꯗ ꯑꯩ ꯁꯦꯡꯅ ꯍꯥꯏꯕ ꯃꯇꯝꯗ ꯑꯩ ꯄꯨꯟꯁꯤꯒꯤ ꯑꯩ ꯏꯁꯥꯃꯛꯁꯦ ꯁꯤꯅꯦꯃꯥ ꯑꯣꯏꯅ ꯇꯧꯖꯔꯛꯄꯗꯤ ꯌꯥꯝꯅ ꯑꯦꯁ ꯑꯦꯁꯤꯁꯇꯦꯟ ꯑꯦꯗꯤꯇꯔ ꯑꯣꯏꯅ ꯂꯩꯖꯔꯛꯄꯗꯤ ꯌꯥꯝ ꯀꯨꯏꯖꯔꯦ ꯍꯥꯏꯕ 2012 ꯃꯇꯝꯗꯒꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯑꯣꯖꯥ ꯁꯦꯡꯅ ꯍꯥꯏꯖꯕ ꯃꯇꯝꯗ ꯃꯦꯟꯂꯤ ꯑꯩꯒꯤꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯑꯩꯈꯣꯏ ꯑꯩꯒꯥꯁꯥꯝ ꯍꯥꯏꯔꯦ ꯑꯩꯈꯣꯏ ꯃꯥꯃꯣ ꯁꯨꯖꯀꯥꯟꯇ ꯆꯤꯌꯔꯃꯦꯟ ꯑꯣꯏꯕꯤꯔꯤꯕ ꯉꯁꯤ ꯑꯩꯈꯣꯏ ꯐꯤꯂꯝ ꯄ꯭ꯔꯣꯚꯥꯟꯅ ꯆꯤꯌꯔꯃꯦꯟ ꯑꯣꯏꯕꯤꯔꯝꯃꯤꯕ ꯃꯥꯃꯣ ꯁꯨꯖꯀꯥꯟꯇꯁꯦ ꯑꯩ ꯒꯨꯔꯨꯅꯦ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯃꯥꯃꯅꯦ ꯃꯥꯁꯦ ꯃꯥꯅ ꯉꯁꯤ ꯑꯩꯈꯣꯏꯅ ꯄꯤꯛꯁꯛ ꯄꯤꯛꯉꯥꯏ ꯃꯇꯝꯗꯒꯤ ꯁꯤꯅꯦꯃꯥ ꯇꯧꯔꯛꯄꯗꯨꯅ ꯉꯁꯤ ꯑꯩꯉꯣꯟꯗ ꯃꯌꯥꯝ ꯑꯃ ꯐꯥꯎꯈꯤꯕ ꯀꯩꯅꯣꯗꯨꯅ ꯉꯁꯤꯁꯦ ꯑꯩꯁꯦ ꯑꯦꯁꯤꯁꯇꯦꯟ ꯑꯦꯗꯤꯇꯔ ꯑꯣꯏꯅ ꯁꯨꯝ ꯂꯩꯔꯦ ꯁꯤꯅꯦꯃꯥꯁꯦ ꯃꯊꯪ ꯑꯩꯈꯣꯏꯒꯤ ꯗꯥ ꯁꯟꯖꯦꯠ ꯑꯦꯛꯁꯦꯜ ꯗꯥ ꯕꯂꯤ ꯑꯗꯩ ꯑꯣꯖꯥ ꯃꯣꯍꯦꯟꯗ꯭ꯔꯣ ꯀꯥꯝꯁꯀꯤ ꯃꯈꯥꯗ ꯑꯩ ꯁꯤꯅꯦꯃꯥ ꯃꯌꯥꯝ ꯑꯃ ꯁꯨꯝ ꯑꯩ ꯑꯦꯁꯤꯁꯇꯦꯟ ꯑꯦꯗꯤꯇꯔ ꯑꯣꯏꯅ ꯂꯩꯖꯔꯦ ꯑꯗꯨꯒ ꯉꯁꯤ ꯑꯩꯅ ꯑꯩꯒꯤ ꯅꯨꯡꯉꯣꯟꯕꯤ ꯍꯥꯏꯔꯤꯕ ꯑꯩꯒꯤ ꯐꯥꯔꯁט ꯄ꯭ꯔꯗꯛꯁꯟ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤ ꯊꯣꯏꯂꯥꯏꯁ꯭ꯔꯝ ꯃꯥꯅ ꯏꯖꯕ ꯋꯥꯔꯤꯁꯤꯗ ꯑꯩꯅ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯑꯩꯒꯤ ꯐꯥꯔꯁט ꯐꯤꯂꯝ ꯇꯧꯕꯁꯤꯗ ꯑꯩꯉꯣꯟꯗ ꯌꯥꯝꯅ
ꯅꯨꯡꯉꯥꯏ ꯑꯗꯨꯕꯨ ꯍꯣꯏ ꯃꯌꯥꯝꯅ ꯀꯔꯤ ꯐꯤꯗꯕꯦꯛꯇꯨꯗꯤ ꯑꯩ ꯈꯪꯗ꯭ꯔꯦ ꯑꯗꯨꯒ ꯑꯩ ꯌꯥꯝꯅ ꯄꯦꯜꯂꯦ ꯍꯥꯏꯇꯥꯔꯦ ꯉꯁꯤ ꯄꯨꯟꯁꯤꯒꯤ ꯐꯥꯔꯁ ꯄꯔꯁꯟ ꯑꯣꯏꯅ ꯇꯧꯖꯕꯁꯤꯗ ꯃꯌꯥꯝ ꯂꯥꯛꯄꯤꯗꯅ ꯌꯦꯡꯕꯤꯔꯤꯕ ꯏꯆꯤꯟꯅꯥꯎ ꯃꯤꯁꯣ ꯇꯤꯚꯤꯒꯤ ꯂꯥꯛꯄꯤꯔꯤꯕ ꯁꯥꯏꯠꯇꯒꯤ ꯂꯥꯛꯄꯤꯔꯤꯕ ꯃꯌꯥꯝ ꯑꯃ ꯑꯩ ꯌꯥꯝ ꯄꯦꯟꯖꯩ ꯍꯥꯏꯖ ꯇꯥꯔꯦ ꯍꯣꯏ ꯑꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯃꯤꯁꯣ ꯇꯤꯚꯤꯅ ꯉꯥꯏꯍꯥꯛꯇꯪ ꯋꯥꯔꯤ ꯁꯥꯟꯅꯖꯩ ꯍꯥꯏꯕꯗꯣ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯕꯤꯔꯛꯄꯩꯗꯃꯛꯇꯁꯨ ꯑꯗꯣ ꯁꯤꯅ ꯐꯤꯆꯔ ꯐꯤꯂꯝꯁꯦ ꯑꯍꯥꯟꯕꯅꯦ ꯍꯥꯏ ꯇꯨꯡꯗꯁꯨ ꯁꯤꯗꯒꯤ ꯍꯦꯟꯅ ꯐꯖꯕ ꯌꯥꯝꯅ ꯄꯥꯝꯅꯕ ꯐꯤꯂꯝ ꯀꯌꯥ ꯑꯃ ꯄꯨꯊꯣꯛꯄꯤꯔꯣ ꯍꯥꯏꯅ ꯍꯥꯏꯖꯒꯦ ꯑꯩ ꯅꯦꯛꯁ ꯐꯤꯂꯝꯗꯗꯤ ꯇꯁꯦꯡꯅ ꯑꯩ ꯊꯣꯏꯂꯁ꯭ꯔꯝꯁꯨ ꯑꯩ ꯅꯦꯛꯁ ꯐꯤꯂꯝꯗ ꯈꯔ ꯐꯖꯕ ꯋꯥꯔꯤ ꯑꯃ ꯂꯩꯔꯦ ꯍꯧꯖꯤꯛ ꯑꯩ ꯁꯤꯗꯗꯤ ꯍꯥꯏꯗꯣꯛꯅꯤꯡꯗ꯭ꯔꯦ ꯁꯦꯡꯅ ꯍꯥꯏ ꯃꯇꯝꯗ ꯑꯩ ꯃꯌꯥꯝꯅ ꯈꯔ ꯀꯃꯦꯟ ꯑꯣꯏꯕ ꯃꯌꯥꯝꯅ ꯄꯥꯝꯕ ꯋꯥꯔꯤ ꯑꯃꯗꯤ ꯂꯩꯔꯦ ꯑꯗꯨ ꯁꯤ ꯅꯦꯛꯁ ꯐꯤꯂꯝ ꯑꯣꯏꯅ ꯑꯩꯅ ꯇꯧꯖꯒꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯏꯅꯥꯎ ꯅꯣꯡꯗ꯭ꯔꯦꯟ ꯉꯁꯤ ꯁꯤꯡꯒꯔ ꯑꯣꯏꯔꯤꯕꯁꯤꯡꯁꯦ ꯑꯩꯅ ꯄꯨꯊꯣꯛꯆꯔꯛꯏ ꯑꯗꯩ ꯉꯁꯤꯁꯦ ꯑꯥꯔꯇꯤꯁ ꯈꯔ ꯂꯥꯛꯄꯤꯗꯕꯁꯦ ꯑꯩ ꯈꯤꯇꯪꯗꯤ ꯅꯨꯡꯉꯥꯏꯇꯦ ꯁꯦꯡꯅ ꯍꯥꯏꯖꯍꯧꯒꯦ ꯁꯤꯃ ꯑꯗꯨꯝ ꯍꯥꯞꯄꯤꯔꯣ ꯑꯗꯨꯇꯪ ꯑꯩ ꯍꯥꯏꯖꯒꯦ ꯍꯥꯞꯄꯤꯌꯣ ꯑꯩ ꯁꯨꯝ ꯅꯨꯡꯉꯥꯏꯇꯕ ꯈꯔ ꯌꯥꯎꯋꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯑꯅꯧꯕ ꯑꯣꯏꯕꯒꯤꯔ ꯀꯩꯅꯣ ꯈꯪꯗ꯭रे ꯑꯗꯨꯒ ꯉꯁꯤ ꯑꯩꯈꯣई ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ MSDBSꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯕꯤꯔꯤꯕ ꯑꯣꯖꯥ ꯁꯟꯖꯨ ꯍꯣꯏ ꯂꯥꯛꯄꯤꯕ ꯑꯗꯒꯤ ꯃꯥꯃꯣ ꯁꯨꯖꯀꯥꯟꯇ ꯑꯩꯈꯣꯏ ꯃꯥꯃꯣ ꯁꯨꯖꯀꯥꯟꯇ ꯂꯥꯛꯄꯤꯗꯅ ꯉꯁꯤ ꯐꯝꯕꯤꯕꯁꯤꯗ ꯁꯤꯅ ꯍꯦꯟꯅ ꯌꯥꯝ ꯄꯦꯟꯖꯔꯦ ꯑꯗꯩ ꯃꯤꯁꯣ ꯇꯤꯚꯤꯕꯨ ꯃꯌꯥꯝꯅ ꯑꯝꯇꯪ ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯤꯁꯣ ꯇꯤꯚꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕꯁꯨ ꯇꯧꯕꯤꯔꯝꯃꯣ ꯑꯩ ꯁꯦꯡꯅ ꯍꯥꯏꯖꯕ ꯃꯇꯝꯗ ꯃꯤꯁꯣ ꯇꯤꯚꯤꯁꯦ ꯑꯩꯈꯣꯏꯁꯨ ꯂꯣꯏꯅꯃꯛ ꯁꯕꯁꯀ꯭राꯏꯕ ꯇꯧꯖꯩ ꯃꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕꯤꯌꯣꯅ ꯍꯥꯏꯖꯅꯤꯡꯉꯦ ꯑꯩ ꯊꯥꯒꯠꯆꯔꯤ ꯏꯕꯨꯡ ꯉꯥꯏꯍꯥꯛꯇꯪ ꯋꯥꯔꯤ ꯁꯥꯟꯅꯖꯦ ꯍꯥꯏꯕꯗ ꯌꯥꯕꯤꯔꯛꯄꯩꯗꯃꯛꯇ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯁꯤꯒꯨꯝꯕ ꯇꯥꯟꯖꯥꯁꯤꯗ ꯃꯩꯇ꯭ꯔꯕꯥꯛ ꯐꯤꯜꯝ ꯄ꯭ꯔꯣꯗꯛꯁꯟꯅ ꯃꯤꯌꯥꯝꯗ ꯅꯧꯅ ꯈꯨꯗꯣꯜ ꯇꯝꯒꯗꯧꯔꯤꯕ ꯔꯣꯟꯁꯟ ꯁꯔꯃꯅ ꯄ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯔꯒ B.D. ꯁꯔꯃꯅ ꯗꯤꯔꯦꯛꯁꯟ ꯄꯤꯔꯤꯕ ꯃꯅꯤꯄꯨꯔꯤ ꯐꯤꯆꯔ ꯐꯤꯜꯝ ꯅꯨꯡꯉꯣꯟꯕꯤ ꯍꯥꯏꯔꯤꯕ ꯐꯤꯜꯝꯁꯤꯒꯤ ꯄ꯭ꯔꯤꯃꯤꯌꯔ ꯅꯨꯃꯤꯠꯇꯨꯅꯤ ꯃꯤꯌꯥꯝꯗ ꯂꯦꯡꯁꯤꯟꯕꯤꯔꯤꯕꯁꯤ ꯃꯅꯤꯄꯨꯔꯤ ꯐꯤꯜꯝꯁꯤꯡ ꯄ꯭ꯔꯤꯃꯤꯌꯔ ꯎꯠꯆꯕ ꯃꯇꯝꯗ ꯃꯅꯤꯄꯨꯔꯒꯤ ꯆꯠꯅꯕꯤ ꯑꯣꯏꯅ ꯄꯤꯛꯇꯛ ꯇꯧꯕ ꯑꯣꯐꯤꯁꯤꯌꯦꯜ ꯐꯣꯔꯦꯟ ꯐꯪꯁꯟ ꯑꯃ ꯌꯥꯝꯅ ꯊꯝꯖꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯁꯤꯅꯦꯃꯥꯁꯤ ꯎꯠꯆꯅꯕꯒꯤ ꯇꯥꯟꯖꯥꯗ ꯁꯦꯝ ꯁꯥꯖꯕꯅꯤ ꯉꯁꯥꯏꯃꯨꯛꯁꯨ ꯂꯥꯎꯗꯤ ꯂꯥꯎꯊꯣꯛꯆꯈ꯭ꯔꯕꯅꯤ ꯍꯣꯟꯗꯥ ꯑꯦꯃꯦꯖ MN01AK8948 ꯍꯥꯏꯔꯤꯕ ꯒꯥꯔꯤꯁꯤꯅ ꯒ꯭ꯌꯥꯁ ꯊꯤꯟꯗꯣꯛ ꯊꯤꯟꯖꯤꯟ ꯇꯧꯒꯗꯕ ꯂꯩꯔꯛꯁꯤꯒꯤ ꯃꯄꯥꯗ ꯈꯥꯝꯖꯤꯜꯂꯒ ꯂꯩꯕꯤꯔꯦ ꯍꯥꯏꯔꯤꯕ MN01AK8948 ꯍꯥꯏꯔꯤꯕ ꯒꯥꯔꯤꯁꯤ ꯊꯧꯕꯤꯔꯛꯄ ꯏꯆꯤꯜ ꯏꯅꯥꯎ ꯇꯥꯟꯊꯥ ꯄꯣꯂꯤꯁꯀꯤ ऑडिटोरियम मनुष्य लेबीरगदी हौगलगा अमुक्तंग गारीदु मफम चाना थौदोकपियु नत्रगदी गारी मनुंगदगी थौदोकदोबा मिगी अना आयेकी सिलिंडर सिंग पुथोकदोबा लेबनिना खितंग इसाना सो सीरियस ओदोबियु Honda Amaze MN01AK8948 आरिबा गारी सिनी ताबिरंगनी न खंजई मपुदो थोकनिंगदबगी सोयदन ओइरंगनी अदो होरेन गाड़ी दो मीन थुगाई बिरंगती मफुदु नुंगाई होय अदुना हौगलगा मतंग थौदोकपि मखा अमुक लाउजररोय सिन अरोयबनी हौगलगा मतंग थौदोकपि नबदोरुचे नुंगोनबी मणिपुरी फिल्म सिगी प्रीमियर नुमित सिदा इकोना दाइसदा लेंसिन पिनबगी तमुता हाइजेरु मतमदा मतम साना लेबिरतुना लेबिरबा इकाय खुमजरिबा ओजानी कोई ताइस को सिंजनबगी तंजाद लोजगे अहनबदा लेंसिन बिरकनी थोरम सिगी प्रेसिडेंट की फमम लांगदा लेंसिन दिगदोबा इकाय खुमजरिबा लेजेंडरी फिल्म मेकर ओइना लेबिरिबा गरना फिल्म फॉरम मणिपुर सु चेयरमैन ओइना थौगयार पुबिरमलबा अदुगुंबा इकाय खुमजरिबा ओजादुनी लाइमयुम सुरजकांत शर्मा असिगी थोरम सिगी प्रेसिडेंट की लांगदा लेंसिन दिगदोबा
ꯑꯗꯨꯒ ꯑꯅꯤꯁꯨꯕꯗ ꯆꯤꯐ ꯒꯦꯁꯀꯤ ꯃꯐꯝ ꯂꯥꯡꯗ ꯂꯦꯡꯁꯤꯟꯕꯤꯅꯕꯒꯤꯗꯃꯛꯇ ꯀꯌꯥ ꯈꯨꯔꯨꯝꯖꯔꯤꯕ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯐꯤꯜꯝ ꯗꯦꯕꯂꯞꯃꯦꯟ ꯁꯣꯁꯥꯏꯇꯤꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤꯒꯤ ꯊꯧ ꯄꯨꯕꯤꯔꯤꯕ ꯑꯣꯖꯥ ꯁꯟꯖꯨ ꯕꯁꯁꯄꯇꯤ ꯃꯌꯨꯝ ꯂꯦꯡꯁꯤꯟꯕꯤꯔꯛꯀꯅꯤ ꯀꯌꯥ ꯈꯨꯔꯨꯝꯖꯔꯤꯕ ꯑꯣꯖꯥ ꯑꯅꯤꯅ ꯆꯤꯐ ꯒꯦꯁ ꯑꯃꯗꯤ ꯄ꯭ꯔꯦꯁꯤꯗꯦꯟꯒꯤ ꯃꯐꯝ ꯂꯥꯡꯗ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯏꯀꯥꯏ ꯈꯨꯔꯨꯝꯖꯔꯤꯕ ꯑꯣꯖꯥ ꯑꯅꯤꯗ ꯋꯥꯔꯤ ꯁꯥꯔꯒ ꯑꯗꯨꯝ ꯂꯩꯔꯝꯗꯣꯏꯅꯤ ꯁꯣꯝꯗ ꯉꯥꯡꯕ ꯅꯨꯄꯤꯅ ꯀꯦꯈ꯭ꯔꯗꯤ ꯑꯝꯇ ꯉꯥꯡꯅ ꯌꯥꯗꯕꯤꯗꯣ ꯑꯗꯨꯝ ꯇꯧꯗꯣꯏꯅꯤ ꯑꯍꯥꯟꯕꯗ ꯑꯣꯖꯥ ꯁꯟꯖꯨꯗ ꯂꯩꯌꯥꯟ ꯈꯨꯗꯣꯜ ꯇꯝꯕꯤꯒꯅꯤ ꯊꯥꯒꯠꯆꯔꯤ ꯂꯣꯏꯅꯅ ꯑꯁꯤꯒꯨꯝꯕ ꯂꯩꯇ꯭ꯔꯕ ꯐꯤꯂꯝ ꯄ꯭ꯔꯣꯗꯛꯁꯟꯅ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯂꯤꯕ ꯕ꯭ꯔꯣꯟꯁꯟ ꯁꯔꯃꯅ ꯄ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯔꯒ ꯕꯦꯇꯤ ꯁꯔꯃꯅ ꯗꯤꯔꯦꯛꯁꯟ ꯄꯤꯕ ꯃꯅꯤꯄꯨꯔꯤ ꯐꯤꯆꯔ ꯐꯤꯂꯝ ꯅꯣꯡꯉꯣꯟꯕꯤ ꯍꯥꯏꯔꯤꯕ ꯐꯤꯂꯝꯁꯤꯒꯤ ꯄ꯭ꯔꯤꯃꯤꯌꯔ ꯅꯨꯃꯤꯠꯁꯤꯗ ꯏꯁꯥꯒꯤ ꯑꯁꯤꯟꯕ ꯀꯌꯥ ꯑꯃ ꯀꯥꯏꯊꯣꯛꯄꯤꯔꯒ ꯃꯅꯤꯄꯨꯔꯤ ꯐꯤꯂꯝꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯦꯡꯕꯤꯔꯛꯂꯤꯕ ꯏꯟꯚꯥꯏꯇꯤꯁꯤꯡ ꯐꯤꯂꯝꯁꯤꯒꯤ ꯀ꯭ꯔꯤꯎ ꯑꯦꯟ ꯀꯥꯁ ꯑꯃꯗꯤ print and electronic media ki isli nausing doina media partner da Sen TV, Meso TV, Thobal Today amadi media partner da Tantha taram nungsheri ikai korbu atara koina gasigi film sigi direction diviriba BT Sharma director ki keynote thambira da gosinje election direcsi BT Sharma Sorry, I was first film first debut film मैं ngasi khar kitang orasu lakpi dona ngasi ai film jibu thona bibi go lakpi ba मैं go thagachari ayam harause मैं ai wadi am nang basu hizade duba ai film je ai akwagi ai thoilai shram ngasi adagi sonali wipro adagi meli agi dasamjit adaga apai oza sujakanta lanium moina akwagi ai tau thaba khudi makta loima mating tawbiraga hai tare ne mating yam tawbi ai oza adagi ni ngasi ni tamjaraga oza sujakanta lanium dagi tamjaba me amdana ngasi ai ngasi si film je tawbu ngumjari ni haidi ai matamama khadi ai sama tawjarapadi am kuizare Senadi am kuire hai bani tuan 12 tagi ai cinema se khongda thangjare dai oza sing ai oza makhada oza gi makhada assistant editor on lejaraga ai am kona sagi yamna kan tawje to ai first production jida lakiriba me amna cinema se antang ho yengbiu ai me am bor bibiramu aduga me am blessing na next film the artist amazu ai di anowi artist tholai sonje Tutuku matam dai saju debut film mo ina me ana blessing bibira mo kala gai tamen losen jage sila Thagachari film sigi director BT Sharma arol mate utang kudol tambiram bagi namak tanja sibi akoina film tawjari ba kudimak na dumak ngai jaba tanja duni film sida Senmin Somin Nakiba, Kriwen Cast, Layman Nakiba, Selena putting Makto, Matamana, and Tosin Zeduna, production team game Mike Digi, Namzaba Putol, Mamam Bibagi Tanjatuni. A hundred Icona Tosin Zagaduri will say Film Sigi, singer the games again. Benana Yam Banina, Karagar Maroon goes again. Ahan bagi kudol buat sih ngasih thorum sigi sip ges ubi boza Sanju Basspati memang kusin nabi kan ahan pada kau senjari film sigi singer Lingze ahan pada kau senjari Sylvia Thoma Sylvia Thoma Kosenjo Langsung direct si
Sylvia Thumamni, masigi mathangda film sigi singer Nongren Rajkumar ko sinjari. Nongren Rajkumar lengsan dirkani film sigi yang namaru singer ni. Nongren Rajkumar. Nongren Rajkumar की मतलब हम को सिंजरी फिल्म से equipment next image की सिला की बड़ा मसीसी कैमरामैन मैम की यंग नमाई को थोड़ा मुंकल है बनी मतलब हम सिंजरी फिल्म से कोरियोग्राफर रिमास कुन मतलब हम सिंजरी फिल्म से स्टोरी स्क्रीनप्ले सोनाली विद्रो film segi story amati screenplay ni Sonali Widro film segi story and screenplay se myo ni nupi ngaptani mthanda ko sunjari Thoi Laisram Thoi Laisram lengsan dirli mathangda assistant cinematography Boyai Konjengbam assistant cinematography Boyai Konjengbam lengsan dirli mathangda sum assistant cinematography Yaifa Yumna Oza sanjubu kai kumbu chari muleng sibigani makata ba kodol bot kai kumzari boza lai mayung sujaga antisarmi bigani matangda music and lyrics aton ningongom matangda ko sanjari film sigi costume designer Galip Pa lapta male matangda background music Tenau HD matangda transport Azim matangda su transport Boyai Thia Manipuri film ga namak bumin narakba inauni Manipuri film ini hairadi ahing da su ko bodan lakba dungbe inauni Boyai Thia matangda ko sunjari film sigi trolley Mori da di si phau ila ko har so min khai le na mi Nongre film mo ko na ko na da documentary ka so da lo ba yang na di sa uda ba film da ba film oi na mo na ba de documentary ka wa ba mayo na ba na usinga tani Nongre atang da film sige drone aerial Boyai Así matangda film sigi editor masima aru da ko serage oza so jaga ta koi kai ko buche lengsin diga matangda mongko sinjari mayam na pai na kodol ko chi chinda biga Mangka masih di wang negara ini. Masih di malam keren. Batang dekat sendiri Sweetie 1000. Sweetie 1000 ki matang da Toisana Salam. Mangka na western da lai Toisana local da na lai yang mai ji batang da ko sunjari child artist ni Rini Khaidem masagi tete masa na to
Tete Sakwa Masane Sena. Rini Haidemki Matagdamo Ko Sinjali Baby Hiyainanbi Baby Hiyainanbi Baby Hiyainanbi Nengkoragli Atungga Sahi Kragi Atungga Heroin Kumakadabang Aktari Kajitari Bongado Tigli Dagi Heroin Malaga Loitole Si Manipuri film yang suatu seningan. Matanda ko sinjari nubi artisting ko sinjage ahan badal itu biarkani Toy Livestream. Toy Livestream. Toy Livestream yang sinjari. Toy Livestream di matanda ko sinjari Tamhasana. Tamhasana. Woyong buka side si kubang kubagi sang kita buat kubang kubagi. Tamhasana kudol po lobiri matanda mo ko sinjari Pinky. Pinky. Pinky kudol po lobiri Pinky di matanda ko sinjari Rosita. Rosita. Rosita di matanda ko sinjari Nikki Sorokaibo. Nikki Sorokaibo. Nah, kita Paulo berarti lakan demi. Mary Lysam. Mary Lysam ko sinjari Lak Prabha. Mary Lysam. Lakan demi sing si matang dani uran. Si guest pun ikai kalau cari, amam langgar yang sendiri makha tawa kudol pot ikai kumjer goza lain susukan terserem kusil lebih gini. Ahan pada kusil jadi kisan singgangam. Kisan singgangam mana pun gini. Ojo ojo kisan juga. Senang di plane sudah top bah, ingkar lebih bah, mayang berhamoi, sumduna bubungan bah, inau singi manuga mani kisan singgangam, matam sana ringgit kita muda. Ikai kalau jadi kita enggak ya, buat pragati lah tak tahu ini. Matang tak kau jadi Buddha. Buddha ki matang tak kau jadi si masih marang lakoin hajar kuni ratalai. Masih kita tentang Tony kau sendiri mana Manipuri film singgah muda dia bayang kau ayah orang inau sendiri mana amani Tony. Tony kita tentang kau sendiri Silas. Semua nak kerana nauri gaya kita tak lah, tapi jawab kita awak bergerak kita begini yang tak sadar. Silas di mata mereka sendiri Leo Lysam. Segi mata mereka sendiri yang na Malay mata mereka yang na tum Manipuri film singgah yang menungai karakter singgah yang lebih bani mayangki. Ahan bisu, angan bisu,
이정 랭신비라카니 가이콘 저리 오자기 같은 느낌 신절이 비조이 캄나 코스모나가 코스모 비조이 아이가 강나버니 이용남 생아시당 강이 비조이 캄나 랭신비라그리 양가이 분설이다 다른 빌람다수 티에터기 람다수 톱톱바 미암나 하나나 좀 우비바 미석생기 만다 아마니 비조이 캄나 우돌보 로비 비조이기 마탕 듣고 신절이 헤로지 Ugalantre, matanda ko sinjari Rona Rajkumar, Nongren Rajkumar, orang si yung bilaga, mayamna actress yung sige tobungan madudumot kubigani Nongren Rajkumar lengsin bilaga. Nongren di matanda ko sinjari inausing kaso yang top pa inausing manunggamani. Ani puri film ya duki mati tawa yaw saba puna singna bagi hai di ma hate yaw ba adumba silina puni bablu nong tombo bablu nong tombo ni matanda ko sinjari kai puna jari ba manipurgi mari ho ja Priyo Gopal Sharma Oza Silak Pumale Kaya Kumisari ba Oza Surjakanta Sharma Amamlang Beleng Sindigan Aduga Sigi Matunda Kara Tienge Mala Eko Topiyu Gain Haibida Haibira Anung Adugumba Mediti Sukaw Kubzati Makatar Pada Kaya Kumisari ba Masigi Horom Sigi Sip Guest Amamlang Beleng Sindigan Oza Sanju Majaspati Mayumna Wapang Kara Tambida Bago Sinjari Lengsin Bilik Siwaja Sanju Majaspati Mayum Secretary Manipur State Film Development Society Muna mapukok nunjari asigi se aman nuaiba nameni nungon wigi tim gi damata yang nuaiba nameni aduga nuaiba nameni sida sarga jari aduga ibu singba nuaiba forum sida chief guest ina baton do birak pagi bimal jari aduga yan hana London Cibu Korbiri ba Nampiyal Sana Ketel Cibu Korbiri ba Lai Shore Lai Rembi Lai ba Ani magda film sigi Mai Pak na ba aduga mi mayam ni ba film sina pili ba message yang paksan sakina ba kurumjari aduga tim sidasu congratulation ajari aduga bagi tamu sujakanta the kurumjari kurumjari aduga haning bagi bagi Manipur film je music se 2004 2023 dai de gi bagi Manipur gi macet se film se gi macet se honge aduga अनुभव टैलेंट में आमा एक्टिंग द खंडे अदगी टेक्निकल क्रू द खंडे में आमा फिल्म मीडियम से फिल्म मीडियम की एक्टिंग फिल्म मीडियम से कमाई दो फिल्म मीडियम दा लोन वारी से लीरगा मरुन पुहन्ना लीरगा वारी से मियाम पाक सन्ना गवंदगी खंगगा वारी लीबो होनरे एक्सपेरिमेंट तो होनरे थाइना होरप कांदा कोई फिल्म से गानहलगा गानहलगा हेक्ट कापगा कोई सुमा में लागुम दुगु रेडियो दा ताबा दे लागुम अदुगी मचसी नत्रे जुसे सिनेमा कापदा लाइट्स ना करी मोरन गनी अदुगा मागी फ्रेम मन दा थमिबा पोट में आमसना एलिमेंट में आमसना कमाई दा बगा लीगी बो वारी सिनेमैटिक पहनदगे कैरेक्टर दुगी वारी कैरेक्टर दुगी का मुगी वारी का से कमाई दा डिजाइन तो प्रोडक्शन डिजाइन हाइबगी वखन खादा बा करे
ꯑꯗꯨꯒ ꯁꯥꯎꯟ ꯗꯤꯄꯥꯔꯠꯃꯦꯟꯇꯁꯨ ꯁꯥꯎꯟꯒꯤ ꯍꯧꯖꯤꯛꯀꯤ ꯀꯥꯞꯄꯤꯕ ꯁꯤꯟ ꯀꯥꯞꯄꯤꯕ ꯁꯤꯀ꯭ꯋꯦꯟꯁꯇꯨꯒꯤ ꯃꯔꯤ ꯂꯩꯅꯕ ꯑꯗꯨꯒ ꯋꯥꯔꯤꯁꯤ ꯃꯇꯦꯡ ꯄꯥꯡꯒꯗꯕ ꯁꯥꯎꯟ ꯃꯌꯥꯝ ꯑꯃ ꯍꯥꯞꯆꯤꯜꯂꯒ ꯋꯥꯔꯤꯁꯤ ꯑꯃꯨꯛ ꯍꯦꯟꯅ ꯑꯥꯔꯊ ꯌꯥꯎꯍꯟꯅꯕ ꯑꯦꯝ ꯇꯧꯕ ꯍꯧꯅꯔꯦ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯂꯣꯏꯅ ꯇꯧꯅꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯁꯤꯅꯦꯃꯥꯁꯤ ꯃꯅꯤꯄꯨꯔꯤ ꯁꯤꯅꯦꯃꯥ ꯍꯥꯏꯕ ꯑꯩꯈꯣꯏꯅ ꯆꯍꯤ 50 ꯁꯨꯔꯒꯁꯨ ꯑꯩꯈꯣꯏ ꯑꯥꯏꯗꯦꯟꯇꯤꯇꯤ ꯑꯃ ꯃꯅꯤꯄꯨꯔꯤ ꯁꯤꯅꯦꯃꯥꯁꯤꯒꯤ ꯃꯆꯠꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯅ ꯊꯤꯔꯛꯄ ꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯆꯠꯁꯦ ꯑꯩꯈꯣꯏꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤꯁꯦ ꯍꯧꯖꯤꯛ ꯐꯪꯉꯦ ꯑꯗꯨꯒ ꯃꯅꯤꯄꯨꯔ ꯁꯤꯅꯦꯃꯥꯁꯦ ꯁꯨꯃꯥꯏꯅ ꯇꯧꯕ ꯁꯤꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤ ꯁꯤꯅꯤ ꯍꯥꯏꯕꯒꯤ ꯀꯩꯅꯣꯁꯦ ꯊꯝꯕ ꯉꯝꯃꯛꯇꯣꯔꯦ ꯑꯗꯨꯒ ꯑꯔꯣꯏꯕꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯩꯈꯣꯏꯒꯤ ꯁꯤꯅꯦꯃꯥꯁꯦ ꯃꯄꯥꯟꯗ ꯏꯟꯗꯤꯌꯥꯒꯤ ꯏꯟꯇꯔꯅꯦꯁꯅꯦꯜꯂꯤ ꯑꯗꯨꯒ ꯋꯥꯔꯜꯗ ꯋꯥꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤꯁꯦ ꯂꯤꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤ ꯁꯤ ꯌꯥꯎꯗ꯭ꯔꯒꯗꯤ ꯃꯄꯥꯟꯒꯤ ꯂꯝꯒꯤ ꯐꯤꯂꯝꯁꯤꯡꯒ ꯆꯥꯡꯗꯝꯅꯕꯗ ꯑꯩꯈꯣꯏꯒꯤ ꯐꯤꯂꯝꯁꯦ ꯂꯩꯍꯧꯒꯅꯤ ꯑꯩꯈꯣꯏꯒꯤ ꯐꯤꯂꯝꯁꯦ ꯃꯣꯏꯅ ꯀꯩꯁꯨ ꯋꯥꯔꯤꯁꯤ ꯇꯥꯅꯤꯡꯒꯅꯤ ꯂꯤꯔꯤꯕ ꯋꯥꯔꯤꯁꯤ ꯇꯥꯅꯤꯡꯒꯗꯧꯕ ꯋꯥꯔꯤ ꯀꯃꯥꯏꯅ ꯂꯤꯗꯒꯦ ꯍꯥꯏ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔꯗ ꯕꯦꯁ ꯇꯧꯕ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯗꯤꯁꯟ ꯌꯥꯎꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯩꯅꯔꯤꯕ ꯃꯆꯠꯁꯦ ꯁꯤꯒꯤ ꯔꯤꯐ꯭ꯂꯦꯛ ꯇꯧꯕ ꯋꯥꯔꯤꯁꯤ ꯅꯝꯕ ꯀꯥꯟꯗ ꯃꯅꯤꯄꯨꯔ ꯁꯤꯅꯦꯃꯥꯒꯤ ꯀꯩꯅꯣꯁꯦ ꯃꯤꯡꯆꯠꯁꯦ ꯍꯦꯟꯅ ꯄꯥꯛ ꯁꯟꯅ ꯌꯧꯕ ꯉꯝꯒꯅꯤ ꯍꯥꯏꯅ ꯊꯥꯖꯩ ꯑꯗꯨꯒ ꯉꯁꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯁꯤꯅꯦꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎ ꯔꯥꯀꯦꯁ ꯃꯣꯏꯔꯥꯡꯊꯦꯝ ꯁꯤꯒꯤ ꯐꯤꯂꯝ ꯀꯣꯏꯕꯤ ꯍꯥꯏꯅ ꯐꯤꯂꯝ ꯑꯃ ꯅꯝꯃꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤ ꯁꯤꯒꯤ ꯐꯤꯂꯝꯁꯦ ꯑꯩꯈꯣꯏꯒꯤ ꯂꯧꯃꯤ ꯑꯃꯅ ꯂꯧꯒꯤ ꯑꯗꯨꯒ ꯃꯥꯒꯤ ꯐꯧꯒꯤ ꯊꯥꯕꯒꯤ ꯂꯧꯒꯤ ꯀꯩꯅꯣꯁꯦ ꯆꯍꯤ ꯑꯃ ꯆꯨꯞꯅ ꯍꯣꯠꯅꯖꯔꯒ ꯑꯩꯈꯣꯏꯒꯤ ꯃꯔꯛ ꯑꯃ ꯍꯧꯖꯤꯛꯇꯤ ꯇꯧꯕꯤꯔ ꯈꯪꯗꯦ ꯐꯧꯁꯦ ꯀꯅꯥꯒꯨꯝꯕ ꯅꯨꯡꯉꯥꯏꯅꯗꯕ ꯊꯧꯗꯣꯛ ꯃꯁꯛ ꯈꯪꯗꯕ ꯈꯔꯅ ꯍꯦꯛꯇ ꯃꯥꯒꯤ ꯍꯧꯖꯤꯛꯀꯤ ꯂꯧꯃꯤ ꯑꯃꯒꯤ ꯂꯧꯒꯤꯁꯦ ꯄꯨꯔꯥ ꯃꯩ ꯊꯥꯗꯣꯛꯑꯝꯕ ꯑꯗꯨꯒꯤ ꯋꯥꯔꯤꯅꯤ ꯀꯣꯏꯕꯤ ꯍꯥꯏꯔꯤꯁꯦ ꯑꯗꯨꯒ ꯁꯤꯒꯤ ꯐꯤꯂꯝꯁꯦ ꯀꯣꯜꯀꯇꯥ ꯏꯟꯇꯔꯅꯦꯁꯅꯦꯜ ꯐꯤꯜꯝ ꯐꯦꯁꯇꯤꯚꯦꯜꯗ ꯀꯝꯄꯤꯇꯤꯁꯟꯗ ꯅꯦꯁꯅꯦꯜ ꯀꯝꯄꯤꯇꯤꯁꯟ ꯌꯥꯎꯔꯛꯑꯦ ꯍꯥꯏꯅ ꯉꯁꯤ ꯄꯥꯎꯁꯦ ꯐꯪꯉꯦ ꯑꯗꯨꯒ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯀꯩꯅꯣꯅꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯐꯤꯂꯝꯁꯦ ꯁꯨꯃꯥꯏꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯒꯤ ꯑꯩꯈꯣꯏ ꯁꯣꯏꯜꯁꯤꯒꯤ ꯑꯣꯏꯕ ꯋꯥꯔꯤꯁꯦ ꯂꯤꯔꯛꯑꯒ ꯃꯄꯥꯟꯒꯤ ꯀꯝꯄꯤꯇꯤꯁꯟ ꯑꯗꯨꯒ ꯃꯄꯥꯟꯒꯤ ꯐꯤꯜꯝ ꯐꯦꯁꯇꯤꯚꯦꯜꯗ ꯌꯥꯎꯔꯒ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯋꯥꯔꯤꯁꯦ ꯃꯄꯥꯟꯒꯤ ꯂꯝꯗ ꯂꯤꯕꯁꯦ ꯑꯩꯈꯣꯏ ꯐꯤꯂꯝ ꯃꯦꯀꯔ ꯑꯩꯈꯣꯏꯒꯤꯗꯤ ꯄꯥꯟꯗꯝꯅꯤ ꯑꯗꯨꯅ ꯁꯤ ꯍꯥꯏꯖꯔꯒ and once again Ngoibi's team the producer, director, actors, the technical crew, makeup, all the crews, congratulations aduga my papiu haina choresu koramjari aduga try wish you. Kaya nabunchari Thoram sige CPS Paham Langda election diboja Sanju Basaswati Mayam Yaman Murulba Madi Tungidamukta Apabawar Singh Tumbiram Bagidamak Matangda Kosin Jagador Serali Film Sigi Editor Amadi Director Yamna Honabakanba Misukni Kudol Podlobi Gani Kaya Kunjari CPS Uda Sanju Basaswati Mayam Dagi Election Director Editor Gana Director B.T. Sharma Oza Sanju Dagi Kudol Podlobi Gani Kaya Kunjari Makha Chata Zarpoina Sige Thoram Sige President ni Paham Langda election biriba Manipuri film gidamuktadi yamna maruiba oza yaudragadi Manipuri film sing tumak tung sada mayok nagadaba dung ozani film from Manipur gi chairman su namna biram labo ozani election biraksi oza laimayu Sujakant Sharma Thoram Sige presidential waru bibida badal ship Election biriba pumna mahu amamtani ko manjari masi nianda premier to dana kusin niduri ba film nawanbi film jeni format box la sigi da election biriba masi ki chief guest
respected, Sanju Pachaspati Mayum Secretary, Manipur State Film Development Society, Amadi Film Banner City, Tim Uno Kaki Bangladesh Biriba, Tatoba, Sena, Selise, Padimuki Bapunda Kaki Film premiere show Matoba, Me Bamuki Puchida. Not only producer, director, technician, crew and cast, Kudamaki, Mapung Bharaba, Haraba, Tanjadune. See, Prithiviki Mapung Kudimukta, Ana Yaudana, like the Yaudana, Tawibuna Tomanani. Manipurda, Premier Toba, Adua, Manipuri Wamada, others like Wesley film, Premier Toba. Crew cast like Sulava, Numito, Magi Maratham state to the lecturers out of country the lecture, Numito Nangabalaga, program Kumpana Yamne. Aduba, Yabzake, one of me, Yako Pangabiki, Tamaka Karamane, Other Manipur City, Amakoleba, Yamaka, Kalabu Maka the game of the I Ramatibum, I don't know Paleva. Zayam Laura, Matanga. See, every film premiere is to air. Otherwise, I film, I have Lambi Sidida, I Sasi, say he and I film like photo Liam or Simo, I observe air. Sidida, I am nice. Manipura Papa singer, female singer, male, lady. Film the Samasa to the Sisa Manimakoy. No, the premier Natraga, Masado, step key, Tata, bass, playback, singer, premier, Kaitara. Adubo, Sulaka, Mia, Adu might film is a film ni kaya itu tombira no, Hujika di second center hang masuk ke sana era. Ye kira kaya tombira no, film lagi yang napi kira apa, makhluk itu na film dah, yang nak tahu yang itu na, Hujika pangkat dari mana sendiri, mungkin mindset sudah kaya gumba, lapsa kata terbiye ma, madu lapsa tu tombira kadi, angan sendiri mana mana. Mangang matadi Panjara ina hai singdo aduni masa ko film da masa premier show yo mo daba masa ki gate ko ina hai si culture se le ni ko ya hero hai kathu ji kai da Panjari no ai film to pumaga bina ai si masa pase heroine ni ena tit choma baga ai si film ko badu paduni asi film ko badu biduni ena Magi nubi thina ba magi nuba thina ba film ko nudu toro sai nida adu ki magi yang tari musikan si adu ba film je maga yang sangjel la bane mu thawai yo ni sing international platform yo bane pidatu yo bane marak ta pip somba tandan no ai tor ma mi sing sidi ai le kai thanga ba le kai yo duna put kini tandan no mai na Ana kay katoksi kato matung da susu na ay investar ay kung tuloy manera po ko star ko ba ya ponte adubo mani pukunga sanare ba kay siya sidadi arek culture da me kung dun mo si pok lagi yawe ay abong na ay imana ipana tambili ba arek culture siya ting chawro sabi mapansari niya na isidiga ko ba Junto kudir untuk pokbangan sing, hore bersing, isai acting hai, jawa hai, sudah magun leh buat siapa na, kham tak lalu si. Ini elektronik media agil lebih ba, asli now hai kiri pesu, hai ni hari dana. Itu bak film production ki, hocin jaraga film shamana, tapi agar film tu jadi, kerana dah jadi sendiri pakai kami jadi kewajani, matak
스페셜 컴펌 이번에 신저번이 시네마 세블로 파우 영리더니 하이버디 타자부 탐저리 포멀 콘센세 단자 시기 외리디 마땅시도 신저리